ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯊꯧꯕꯥꯜ ꯂꯥꯏꯁꯥꯡꯊꯦꯝꯗꯒꯤ ꯗꯥꯏꯅꯥꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯂꯩꯕꯤꯔꯕꯁꯨ ꯁꯟꯗꯣꯛꯅ ꯅꯠꯇ꯭ꯔꯒꯅ ꯅꯀꯣꯏꯅꯅ ꯏꯕꯤꯗꯨꯅ ꯁꯥꯡꯅ ꯊꯥꯕꯤꯔꯛꯎ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯊꯥꯕꯤꯔꯛꯂꯤꯕꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯗꯥꯏꯅꯥ ꯀꯧꯏ꯫ ꯃꯇꯝꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯏꯔꯤꯉꯩꯗꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯅꯨꯃꯤꯗꯥꯡ ꯇꯨꯏꯁꯟ ꯆꯠꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀꯀꯥ ꯑꯃ ꯌꯨ ꯌꯥꯝꯅ ꯊꯛꯂꯒ ꯂꯝꯕꯤ ꯑꯗꯨꯗ ꯀꯣꯏꯔꯥꯎ ꯂꯥꯎꯔꯒ ꯍꯜꯂꯛꯏ꯫ ꯀꯀꯥ ꯑꯗꯣ ꯉꯁꯤ ꯅꯣꯡꯃꯇꯒꯤ ꯅꯠꯇꯦ, ꯅꯨꯡꯇꯤ ꯆꯨꯞꯄꯒꯤ ꯑꯗꯨꯃꯛ ꯌꯨꯗ ꯊꯛꯇꯨꯅ ꯉꯥꯎꯔꯒꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯏꯕꯥꯅꯤꯅ ꯍꯥꯏꯅꯩ, ꯃꯁꯤꯒꯤ ꯃꯤꯁꯦ ꯌꯥꯝꯅ ꯐꯠꯇꯦ, ꯌꯨ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯔꯤꯕꯁꯦ, ꯃꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤ ꯐꯔꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯁꯤꯜꯂꯒ ꯀꯣꯜ ꯂꯤꯛ ꯋꯥꯏꯔꯝꯁꯤꯡ ꯑꯗꯨ ꯁꯦꯡꯕ ꯂꯣꯏꯔꯒ ꯇꯨꯝꯕ ꯆꯪꯅꯔꯛꯏ꯫ ꯇꯨꯝꯕꯗꯤ ꯏꯃꯥ ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯗꯦ꯫ ꯏꯃꯥꯅ ꯏꯄ꯭ꯋꯥ ꯅꯨꯄꯥꯒ ꯇꯨꯝꯃꯤ, ꯑꯩꯅ ꯏꯃꯥꯒꯤ ꯅꯥꯀꯟꯗ ꯐꯃꯨꯡ ꯑꯃ ꯊꯥꯔꯤꯕ ꯑꯗꯨꯗ ꯏꯊꯟꯇ ꯇꯨꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯊꯔꯕꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯪꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯨ ꯆꯨꯡꯉꯤ꯫ ꯑꯩꯒꯤ ꯃꯪ ꯑꯗꯨꯗ ꯉꯁꯥꯏ ꯌꯨ ꯊꯛꯑꯒ ꯆꯠꯈꯤꯕ ꯀꯀꯥ ꯑꯗꯨꯅ ꯃꯤ ꯑꯁꯤꯕ ꯑꯃ ꯃꯪ ꯑꯃꯗ ꯃꯩ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯃꯪ ꯑꯗꯨꯗ ꯅꯝꯐꯨꯗ ꯆꯤꯡꯁꯤꯜꯂꯒ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯋꯥꯅ "ꯑꯩꯕꯨ ꯀꯟꯕꯤꯌꯣ, ꯑꯩꯕꯨ ꯀꯟꯕꯤꯌꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3:30 ꯇꯥꯔꯝꯂꯤ꯫ ꯑꯩꯅ "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ, ꯑꯃꯨꯛꯇ ꯂꯥꯛꯑꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯇ ꯈꯨꯝꯃꯛꯇꯦ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯄ꯭ꯋꯥ ꯅꯨꯄꯥꯗꯣ ꯃꯊꯟꯇ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤ ꯁꯤꯕꯒꯤ ꯀꯞꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯁꯤꯔꯤꯕ ꯃꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ, ꯌꯨ ꯊꯛꯄ ꯀꯀꯥ ꯑꯗꯨꯅꯤ꯫ ꯏꯃꯥꯁꯨ ꯑꯁꯤꯐꯝ ꯑꯗꯨꯗ ꯂꯩ ꯈꯪꯂꯛꯄꯗꯒꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯀꯀꯥ ꯑꯗꯨꯒꯤ ꯌꯨꯝꯒ ꯑꯩꯈꯣꯏꯒ ꯂꯥꯞꯅꯕꯁꯤ ꯌꯨꯝ 2-3 ꯃꯨꯛꯇꯅꯤ ꯂꯥꯞꯅꯔꯤꯕ꯫ ꯖꯒꯥ ꯑꯗꯣ ꯋꯥꯒꯨꯝꯕ ꯁꯝꯂꯩꯒꯨꯝꯕ ꯌꯥꯝꯅ ꯍꯧꯋꯤ꯫ ꯑꯗꯨ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃ ꯑꯗꯨꯃꯛ ꯏꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯕꯒꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯧꯔꯦ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯂꯩꯈꯤꯗ꯭ꯔꯤꯕ ꯀꯀꯥ ꯑꯗꯣ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯁꯤꯕ ꯑꯣꯏꯔꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯑꯗꯣ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯡꯈꯜ ꯑꯃꯅ ꯀꯨꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯤꯕ ꯀꯀꯥ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ꯫ ꯃꯍꯥꯛꯁꯨ ꯃꯄꯥ ꯁꯤꯕꯒꯤ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯝꯃꯤ꯫ "ꯁꯦ, ꯇꯣꯛꯑꯁꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯀꯥꯞꯀꯅꯣꯕ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡ ꯐꯖꯅ ꯉꯥꯜꯂꯛꯂꯤ꯫ ꯑꯁꯤꯕ ꯑꯗꯣ ꯃꯩ ꯊꯥꯅꯕ ꯃꯌꯥꯝ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯦꯅꯦ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨꯁꯨ ꯃꯪꯒꯨꯝꯕ ꯑꯗꯣ "ꯌꯥꯎꯔꯣ, ꯅꯪꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯊꯦꯝꯖꯤꯟꯒꯗꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯅ ꯀꯤꯅ ꯃꯪꯒꯨꯝꯕ ꯑꯗꯣ ꯌꯥꯎꯔꯦ꯫ ꯃꯪ ꯑꯗꯨꯗ ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯔꯝꯗꯥꯏ ꯑꯗꯨꯗ ꯃꯤ 8 ꯃꯪ ꯑꯗꯨꯗ ꯎꯆꯥꯟ ꯑꯃ ꯄꯥꯏꯔꯒ ꯀꯣꯏꯕ ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯏ꯫ ꯀꯣꯏꯕ ꯍꯧꯔꯛꯄꯗ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯩꯁꯨ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯃꯤꯠꯆꯥꯅꯔꯨꯔꯦ꯫ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯇꯗꯤ ꯎꯗꯦ꯫
ꯑꯩ ꯈꯛꯇꯅꯤ ꯎꯕꯗꯨ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯏꯁꯥꯗꯤ ꯀꯤꯖꯕꯅ ꯅꯤꯛꯄ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯗꯨꯝꯅ ꯐꯤ ꯑꯗꯨ ꯍꯩꯗꯣꯛꯅ ꯃꯩ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯊꯥꯈ꯭ꯔꯦ ꯄꯣꯠꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯣꯏꯕ ꯑꯗꯨꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯨꯔꯦꯜꯗ ꯏꯔꯨꯞꯅꯕꯒꯤꯗꯃꯛ ꯀꯨꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯩ ꯑꯣꯛꯊꯣꯛꯂꯒ ꯏꯔꯨꯖꯔꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯉꯁꯥꯏ ꯁꯤꯈꯤꯕ ꯀꯀꯥ ꯑꯗꯨꯒꯤ ꯐꯤ ꯍꯩꯗꯣꯔꯛꯄ ꯁꯛꯐꯝ ꯑꯗꯣ ꯎꯗꯨꯅ ꯂꯩ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕꯣꯏꯇ ꯑꯗꯨꯃꯛ ꯅꯤꯡꯉꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯏꯊꯟꯇ ꯂꯩꯕ ꯑꯩ ꯁꯨꯛꯉꯝ ꯉꯝꯈꯤꯗ꯭ꯔꯤ ꯀꯤꯖꯗꯅ ꯑꯅꯝꯕ ꯃꯇꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯩ ꯅꯨꯃꯤꯗꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯝꯕ ꯑꯗꯨꯁꯨ ꯑꯩ ꯃꯇꯝ ꯈꯔ ꯆꯠꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯦꯡꯂꯕ ꯃꯇꯝꯗ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯑꯅꯝꯕ ꯃꯇꯝꯗ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨ ꯊꯣꯡ ꯍꯥꯡꯂꯝꯗꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗ ꯂꯩꯇꯦ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯃꯥꯗꯣ ꯍꯥꯏꯕꯗꯤ ꯕꯨꯕꯣꯛꯇꯣ ꯑꯗꯨꯝ ꯀꯧꯔꯒ ꯇꯨꯃꯤꯟꯅꯔꯝꯃꯤ ꯀꯀꯥ ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯅꯨꯃꯤꯗꯥꯡ ꯏꯊꯟꯇ ꯃꯄꯥꯟꯗ ꯊꯣꯛꯄꯗ ꯃꯤ ꯑꯃ ꯑꯗꯨꯃꯛ ꯏꯅꯥꯛꯇ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯗꯣ ꯇꯧꯏ ꯃꯇꯝꯅ ꯑꯁꯨꯃꯛ ꯍꯧꯈꯤꯕꯅ ꯁꯣꯔꯥꯠꯀꯤ ꯅꯨꯃꯤꯠ ꯑꯗꯣ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯇꯝꯅꯩ ꯋꯥ ꯍꯧꯕ ꯖꯒꯥ ꯑꯗꯨꯁꯨ ꯅꯩꯕꯒꯤ ꯃꯑꯣꯡꯗ ꯅꯨꯡꯖ꯭ꯔꯦꯡ ꯆꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯅꯣꯡ ꯉꯥꯟꯕꯒ ꯁꯣꯔꯥꯠ ꯑꯗꯨ ꯐꯖꯅ ꯁꯣꯜꯂꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯏꯃꯨꯡꯗ ꯏꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯀꯤꯔꯝꯕ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯊꯥꯖꯕꯤꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯨ ꯆꯨꯡꯉꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ